Hello mayam, kamay taunarige do mayam khoi hojikse yango sise khoi mamana inama thiludoi ne ai inama leiba jatoi bako mayumna tutugi khoi ma kana loisali to si ina bije khoi mamana indoi ni ilwai sungja ya de magi ne leiraga doina ta leira kana na indoi no illu kaimna te ai de mapana ngang boi basina mana illu ai ya da bako duduna aina illu kaimma te ai de ko duduna mai mayam su inai se hena hemba mayam ni inari ba indu u ai de aina hadi thubi ge tawini amuk thupa jara ta thupa jara magi plate ꯁꯦꯝꯕꯗꯣ ꯑꯗꯨꯗꯣ ꯑꯩꯅ ꯉꯝꯗꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯐꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯊꯨꯞꯄꯗ ꯑꯃꯨꯛ ꯇꯥꯕꯁꯨ ꯂꯩ ꯇꯥꯗꯕꯁꯨ ꯂꯩꯅꯀꯣ ꯑꯗꯨꯗꯨꯅ ꯑꯗꯣ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯔꯤꯅꯤ ꯑꯗꯣ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯈꯔ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯝ ꯈꯔ ꯆꯈꯥꯏꯔꯦ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯂꯣꯏꯁꯟꯗ꯭ꯔꯤꯑꯕ ꯑꯌꯨꯛ ꯉꯜꯂꯦꯕ ꯁꯤꯁꯦ ꯃꯣꯏ ꯉꯟꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯌꯥꯝ ꯋꯥꯅ ꯄ꯭ꯂꯦꯁꯤꯁꯨ ꯑꯣꯏꯈꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯉꯛꯑꯦꯕꯀꯣ ꯑꯌꯨꯛ ꯉꯟꯇꯥꯅꯤꯅ ꯏꯪꯊꯝꯊꯥꯅꯤꯅ ꯃꯇꯝꯁꯦ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ ꯍꯦꯛꯇ ꯆꯠꯂꯤꯗꯅ ꯁꯠ ꯇꯧꯗꯅ ꯁꯨꯝ ꯐꯥꯕꯤꯕ ꯈꯣꯠꯄꯤꯕ ꯃꯃꯥꯒꯤ ꯁꯨꯝ ꯂꯣꯏꯁꯟꯕꯗꯣ ꯌꯥꯎꯕꯤꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯏꯪꯕꯅꯤꯅ ꯒꯥꯔꯤꯗ ꯆꯠꯄꯗ ꯏꯪꯒꯅꯤ ꯍꯥꯏꯗꯅ ꯁ꯭ꯋꯦꯇꯔꯒꯤ ꯃꯊꯛꯇ ꯁꯥꯔꯤꯁꯦ ꯏꯟꯁꯤꯜꯂꯤꯅꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯗꯩꯗꯤ ꯁꯥꯜ ꯑꯃꯒ ꯏꯜꯂꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯣꯏ ꯊꯣꯛꯈ꯭ꯔꯒ ꯑꯩꯁꯨ ꯀ꯭ꯂꯥꯁ ꯆꯠꯇꯣꯏꯅꯦꯕꯀꯣ ꯏꯕꯣꯕꯣꯛ ꯃꯇꯣꯟꯇꯅꯤ ꯌꯨꯝꯗ ꯂꯩꯍꯧꯗꯣꯏꯁꯦ ꯆꯥꯛꯁꯨ ꯃꯃꯥꯅ ꯊꯣꯡꯉꯒ ꯊꯅꯝꯃꯦꯕ ꯑꯩꯅ ꯑꯃꯨꯛ ꯆꯠꯂꯝꯗꯥꯏꯗ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯉꯝꯃꯒ ꯀ꯭ꯂꯥꯁ ꯆꯠꯄꯗꯣ ꯊꯦꯡꯉꯅꯤ ꯍꯥꯏꯅ ꯇꯧꯔꯝꯃꯤꯅꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯆꯥꯒꯤ ꯑꯋꯥꯕꯗꯤ ꯈꯪꯈ꯭ꯔ ꯄꯣꯠꯅꯦ ꯏꯆꯥꯒꯤꯗ ꯅꯠꯇꯦꯗ ꯄꯨꯝꯅꯃꯛꯀꯤꯁꯨ ꯃꯥ ꯈꯪꯖꯩꯗ ꯏꯃꯥ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤꯀꯣ ꯂꯣꯏꯅꯃꯛ ꯌꯦꯡꯒꯦ ꯂꯥꯛꯑꯣ ꯏꯃꯥ ꯏꯄꯦꯝꯃ ꯐꯖꯕꯅ ꯀꯩꯅꯣꯅꯦ ꯅꯪ ꯑꯣꯏꯅ ꯃꯥꯜꯂꯦꯍꯦ ꯊꯤꯟꯕ ꯆꯠꯀꯗꯕꯒ ꯗꯗꯥ ꯕꯦꯝꯁꯅꯥꯒ ꯑꯩꯈꯣꯏ ꯃꯃꯥꯒ ꯇꯥꯆꯧꯒ ꯃꯣꯏ ꯑꯍꯨꯝꯅ ꯊꯤꯜꯂꯤꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝꯅ ꯏꯪꯗ꯭ꯔꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗꯣ ꯏꯪꯕ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯔꯛꯑꯣꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯏꯪꯕꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯤ ꯌꯨꯝꯐꯝꯗ ꯂꯩꯔꯤꯉꯩꯗꯕꯨꯗꯤ ꯈꯔ ꯁꯥꯏꯌꯦꯕꯀோ ꯏꯪꯕ ꯌꯥꯝ ꯋꯥꯠꯂꯦ ꯁꯣꯟꯗ ꯂꯩꯕꯗꯒꯤ ꯏꯪꯕꯅ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯉꯁꯤꯁꯦ ꯃꯀꯣꯛꯁꯨ ꯂꯨꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯅꯨꯡꯁꯥꯁꯦ ꯌꯥꯏꯔꯒ ꯏꯪꯕ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯃꯀꯣꯛ ꯀꯪꯍꯟꯕ ꯑꯣꯏꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯐꯝꯃꯝꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯀ꯭ꯂꯥꯁꯁꯨ ꯆꯠꯇꯣꯏꯅꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯨꯔꯒꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯟꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯗ꯭ꯔꯦꯁꯁꯤꯁꯨꯅꯦ ꯑꯃ ꯁꯦꯠ ꯅꯝꯁꯤꯟꯗꯝ ꯍꯥꯏꯗꯤ ꯁꯟꯗꯦꯗ ꯑꯣꯏꯅ ꯁꯨꯔꯒꯦ ꯍꯥꯏꯗꯅꯀꯣ ꯁꯪꯗꯕꯅꯤꯅ ꯑꯗꯨꯗꯨꯅ ꯁꯤꯁꯤꯅ ꯑꯗꯨꯝ ꯑꯩꯅ ꯍꯥꯟꯅꯒꯤ ꯂꯩꯕ ꯀꯨꯔꯇꯥꯅꯦꯕꯀோ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯇꯣꯞ ꯑꯣꯏꯅ ꯁꯦꯝꯗꯣꯛꯑꯒ ꯑꯗꯨꯝ ꯂꯤꯠꯂꯦ ꯇꯥꯅ ꯂꯩꯇꯩ ꯁꯔꯨꯛ ꯑꯩꯅ ꯀ꯭ꯂꯥꯁ ꯆꯠꯄꯗꯗꯤ ꯊꯣꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯊꯣꯛꯅꯕ ꯇꯧꯔꯒꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯣꯡꯒꯤ ꯗꯨꯀꯥꯟꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯁꯤꯡ ꯉꯥꯏꯔꯒ ꯂꯩꯔꯤꯅꯤ ꯃꯣꯏꯁꯨ ꯍꯧꯖꯤꯛ ꯌꯧꯔꯛꯑꯅꯤ ꯄꯣꯁ ꯄꯤꯗꯩꯇꯅꯤꯡꯉꯥꯏ ꯂꯩꯔꯤꯕ ꯀꯦꯃꯦꯔꯥꯕꯨ ꯎꯔꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯛꯑꯦ ꯁꯤ ꯁꯣꯗꯔꯒꯥꯔ ꯕ꯭ꯔꯤꯖꯅꯤ ꯁꯤꯜꯆꯔꯒꯤꯀꯣ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔꯝ ꯃꯥꯏꯀꯩꯔꯣꯝꯗꯩꯅꯦꯕ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯝꯗꯣꯏꯕ ꯃꯐꯝꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯈꯪꯅꯤꯡꯅꯁꯨ ꯍꯪꯉꯛꯄ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯂꯤꯕ ꯀ꯭ꯂꯥꯁꯁꯦ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯂꯝꯕꯤꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯆꯪꯗꯣꯏꯅꯤ ꯃꯈꯥꯗ ꯒꯥꯔꯤꯅ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯏꯔꯣꯝꯗ ꯍꯥꯏꯖꯜꯂꯦ ꯑꯗꯨꯒ ꯌꯦꯠꯔꯣꯝꯗ ꯂꯩꯔꯤꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯕ꯭ꯔꯤꯖꯇꯨꯅꯦꯕꯀꯣ ꯂꯥꯛꯄ ꯃꯥꯏꯀꯩꯗꯨꯅꯦꯕꯀꯣ ꯇꯩꯁꯦꯜꯒꯤ ꯑꯩꯈꯣꯏꯅ ꯇꯝꯃꯤꯕ ꯃꯐꯝꯁꯦ ꯑꯦꯛꯖꯦꯛ ꯀꯔꯤ ꯈꯨꯟ ꯍꯥꯏꯕꯅꯣꯁꯨ ꯈꯪꯗꯦ ꯃꯃꯤꯡꯁꯨ ꯈꯪꯗꯦꯕꯀꯣ ꯈꯪꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯈꯪꯗꯕꯅꯤꯅ ꯑꯩꯅ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯑꯗꯨꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯛꯑꯒꯦ ꯑꯩꯅ ꯆꯠꯄꯒꯤ ꯑꯗꯨꯝ ꯁꯦꯝꯃꯛꯑꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯁꯣꯟꯒꯤ ꯑꯩꯈꯣꯏ ꯁꯣꯔꯣꯒꯥꯠ ꯑꯅꯤꯁꯦ ꯁꯤꯒꯤ ꯃꯈꯥꯔꯣꯝꯗꯒꯤ ꯐꯥꯎꯈꯤꯗꯣꯏꯅꯦꯕꯀꯣ ꯁꯣꯗꯣꯒꯥꯠ ꯊꯣꯡꯒꯤ ꯃꯈꯥꯗꯅꯤ ꯊꯣꯡ ꯑꯅꯤꯃꯛꯀꯤ ꯃꯈꯥ ꯐꯥꯎꯔꯒꯗꯣꯏꯅꯤ ꯁꯤꯅ ꯍꯟꯕꯒꯤ ꯊꯣꯡ ꯁꯤꯅ ꯂꯥꯛꯄꯒꯤ ꯊꯣꯡ ꯁꯤꯅ ꯍꯟꯕꯒꯤ ꯐꯖꯩ ꯌꯥꯝ ꯐꯖꯅ ꯁꯥꯏꯅꯣ ꯌꯦꯡꯉꯨ ꯁ꯭ꯀꯨꯜ ꯌꯧꯔꯦ ꯁꯤꯗ ꯁ꯭ꯀꯨꯜ ꯑꯃ ꯂꯩ ꯖꯣꯏꯁꯀꯨꯃꯥꯔ ꯁ꯭ꯀꯨꯜ ꯁꯤꯒꯤ ꯑꯣꯄꯣꯖꯤꯠꯇꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯂꯩꯔꯤꯁꯦ ꯌꯧꯗꯣꯔꯦ ꯇꯣ ꯂꯩꯔꯦ ꯑꯩꯈꯣꯏ ꯇꯧꯗꯣꯏ ꯁꯤꯒꯁꯤ ꯁꯦ ꯅꯨꯄꯤ ꯑꯃ ꯕꯨꯂꯦꯠ ꯊꯧꯔꯒ ꯂꯥꯛꯏꯕꯁꯦ ꯁꯨꯝꯗꯝ ꯂꯥꯛꯑꯒ ꯏꯁꯄꯦꯛ ꯎꯞ ꯁꯟꯒ꯭ꯂꯥꯁ ꯎꯞꯄ ꯂꯥꯛꯏꯔꯕ ꯍꯥ ꯁꯟꯒ꯭ꯂꯥꯁ ꯎꯞꯄ ꯂꯥꯛꯏꯔꯣ ꯁꯤ ꯌꯦꯡꯉꯨꯁꯦ ꯇꯨ ꯁꯤ ꯌꯦꯡꯉꯨꯁꯦ ꯁꯤ ꯌꯦꯡꯉꯨ ꯃꯥꯏ ꯁꯤ ꯌꯦꯡꯉꯨ ꯕꯦꯛꯀ ꯄꯨꯔ ꯂꯥꯛꯏ ꯍꯥꯏꯕ ꯁꯤ ꯌꯦꯡꯉꯨꯀꯣ ꯕꯦꯛꯀ ꯄꯨꯔꯛꯇꯦ ꯁꯤꯒꯤ ꯃꯊꯛ ꯁꯤꯗꯩ ꯆꯪꯗꯣꯏꯕ ꯀꯥꯔꯤ ꯑꯩꯈꯣꯏ ꯆꯔꯣꯡ ꯑꯃ ꯑꯩꯈꯣꯏ ꯆꯔꯣꯡꯁꯤꯗꯤ ꯆꯪꯕꯗ ꯀ꯭ꯂꯥꯁ ꯐꯨꯜ ꯑꯣꯏꯔꯤꯁꯦ
ꯌꯧꯗꯣꯔꯦ ꯌꯧꯗꯣꯔꯦ ꯋꯥꯏꯕ ꯀꯥꯎꯕꯗ ꯁꯤꯔꯤꯁꯦ ꯆꯥꯛ ꯂꯥꯝꯕ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯇꯧꯔꯦ ꯃꯤ ꯑꯅꯤꯈꯛ ꯂꯥꯛꯑꯝꯃꯦ ꯃꯌꯥꯝ ꯑꯩꯁꯨ ꯃꯅꯨꯡ ꯆꯪꯉꯒꯦ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯀ꯭ꯂꯥꯁ ꯂꯣꯏꯅ ꯍꯜꯂꯛꯑꯦ ꯑꯗꯨ ꯍꯜꯂꯛꯄꯗ ꯚꯤꯗꯤꯑꯣ ꯂꯧꯒꯦ ꯇꯧꯔꯒ ꯀꯥꯎꯔꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅꯁꯨ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯂꯧꯕꯒꯤ ꯋꯥꯈꯜꯁꯦ ꯂꯩꯇ꯭ꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯂꯧꯍꯧꯒꯦ ꯚꯤꯗꯤꯑꯣ ꯂꯧꯕ ꯀꯥꯎꯔꯦꯅꯦ ꯚꯤꯗꯤꯑꯣ ꯂꯧꯒꯦꯅꯦ ꯍꯥꯏꯅꯒ ꯍꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯉꯝꯗ꯭ꯔꯦꯕ ꯍꯦꯛꯇ ꯀꯥꯎꯋꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯍꯦꯛꯇ ꯌꯨꯝꯗ ꯂꯥꯛꯑꯒ ꯅꯤꯡꯁꯤꯡꯕꯒꯨꯝꯕ ꯑꯗꯩ ꯅꯤꯡꯁꯤꯡꯉꯒ ꯍꯦꯛ ꯀꯥꯞꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯈꯛ ꯇꯧꯔꯦꯕ ꯑꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯪꯉꯤꯅ ꯀꯗꯥꯏꯗ ꯇꯝꯃꯤꯅꯣ ꯀꯥꯏꯗꯅꯣ ꯃꯐꯝ ꯈꯪꯍꯜꯂꯣ ꯑꯗꯨꯝ ꯍꯥꯏꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔꯒꯤ ꯑꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯥꯝ ꯍꯪꯉꯛꯑꯦꯕ ꯑꯩꯉꯣꯟꯗ ꯀꯃꯦꯟꯗꯒ ꯑꯗꯨꯝ ꯍꯪꯉꯛꯑꯦ ꯃꯦꯁꯦꯖꯇꯁꯨ ꯑꯗꯨꯝ ꯍꯪꯉꯛꯑꯦ ꯀꯥꯏꯗꯅꯣ ꯀꯣꯆꯤꯡ ꯇꯝꯃꯤꯗꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯣ ꯈꯪꯍꯜꯂꯦꯅꯀꯣ ꯉꯁꯤꯁꯦ ꯑꯗꯨꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯥꯔꯗꯣ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯇꯥꯔꯣꯏ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯥꯛꯏꯁꯤꯒꯤ ꯑꯇꯩ ꯃꯤ ꯑꯇꯩ ꯇꯥꯔꯣꯏ ꯍꯥꯏꯕꯀꯣ ꯃꯥꯁꯨ ꯀꯨꯏꯔꯔꯣꯏ ꯃꯐꯝ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯔꯅꯤ ꯍꯥꯏ ꯃꯥꯒꯤ ꯂꯩꯐꯝꯗꯣ ꯑꯗꯨꯅꯤꯗ ꯅꯣꯏ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯈꯤꯒꯦ ꯃꯌꯥꯝꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦꯕꯀꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯨꯔꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯌꯦꯡꯉꯦ ꯑꯗꯨꯒ ꯅꯤꯡꯊꯝꯊꯥ ꯌꯧꯕꯅꯤꯅ ꯁꯟꯗꯥ ꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯏ ꯃꯌꯥꯝ ꯁꯟꯗꯥ ꯇꯥꯔꯕꯅꯤꯅ ꯑꯃꯨꯛ ꯈꯣꯡ ꯈꯨꯠ ꯍꯥꯝꯗꯅ ꯂꯥꯏ ꯁꯦꯕꯥꯕꯨꯗꯤ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯏꯃꯥꯡꯁꯤ ꯆꯠꯂꯨꯔꯒ ꯑꯗꯨꯒ ꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯏꯅꯤ ꯏꯃꯥꯡꯁꯤ ꯆꯟꯕꯒ ꯚꯤꯗꯤꯑꯣꯒ ꯂꯧꯗ꯭ꯔꯦꯗ ꯃꯌꯥꯝ ꯑꯩ ꯍꯟꯗꯛ ꯃꯔꯛ ꯚꯤꯗꯤꯑꯣꯒꯁꯦ ꯀꯌꯥ ꯂꯧꯅꯤꯡꯗ꯭ꯔꯦꯅꯦ ꯀꯩꯗꯧꯔꯤꯕ ꯈꯪꯗꯦꯀꯣ ꯑꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯃꯥꯏꯁꯦ ꯐꯖꯅ ꯇꯥꯊꯣꯛꯑꯅꯤ ꯀ꯭ꯂꯤꯟ ꯇꯧꯊꯣꯛꯑꯅꯤ ꯏꯪꯊꯝꯊꯥꯅꯤꯅ ꯏꯁꯤꯡ ꯑꯏꯪꯕꯅ ꯇꯥꯔꯦ ꯑꯁꯥꯕꯅꯗꯤ ꯇꯥꯕ ꯌꯥꯗꯦꯗꯅ ꯑꯗ ꯃꯥꯏꯗꯗꯤ ꯑꯦꯅꯤ ꯇꯥꯏꯝꯗ ꯑꯗꯨꯝ ꯏꯁꯤꯡ ꯑꯏꯪꯕꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦꯕꯀꯣ ꯃꯌꯥꯝ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯑꯦ ꯅꯨꯡꯊꯤꯟꯒꯤ ꯈꯣꯡ ꯈꯨꯠ ꯍꯥꯝꯗꯣꯛꯑꯦ ꯃꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯔꯦ ꯌꯥꯗ꯭ꯔꯦ ꯁꯛꯀꯁꯦ ꯌꯦꯡꯕ ꯏꯪꯉꯦ ꯍꯥꯏꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯪꯉꯦ ꯑꯗꯨꯅ ꯑꯩ ꯀꯩꯅꯣ ꯇꯧꯔꯕꯅꯤ ꯚꯤꯗꯤꯑꯣꯗꯤ ꯑꯇꯩ ꯂꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯗ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯚꯤꯗꯤꯑꯣ ꯃꯈꯥ ꯂꯧꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯂꯩꯁꯨ ꯂꯩꯇ꯭ꯔꯦ ꯚꯤꯗꯤꯑꯣ ꯂꯧꯅꯤꯡꯉꯥꯏ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯉꯥꯏꯗꯣ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯤ ꯁꯤ ꯈꯛꯇꯪꯇꯅꯦ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔ ꯂꯥꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯌꯥꯝ ꯏꯪꯉꯦ ꯕꯥꯏ ꯕꯥꯏ